ngasi numidang wairang phongkiba kangla paudagi maru oiba pau khara khangasaraga miyamda khudol tamjike Kuki Zo singbo chatna kanglon ki wangbada AC lista hapchinuna lairibase lauthokinava AC da wakalagane MMTU Manipur da Myanmar gi foreigner oina changsil laglaga lo ki wangbada khunda laita duna laisiliba Kuki Zo singbo constitution gi chatna kanglon ki wangbada AC lista hapchinuna lairibase lauthoknabagi dama MMTU na Supreme Court wakaduna asu mowel sathavina bathabak laukhalagani haina MMTU gi organization secretary gi chero amana haide Zero asina makata ribade Myanmar dagi leptana sangsilakliba foreigners sing asibo India gi border list hapsin bagi mathakta AC list su yohan bahaiba si India ja chanariba constitution gi mayoktani India na Manipur haiba lamdam asidagi mitop changsilakpa thingnaba lairiba foreigner act lising amaga sama panifugani panbusu phongno khonggaung na badana tana lamdam asigi Yelhoumigi singi khungum muthanaba hona bada afongba amasung aron balalong kya sathare Manipur da kundarak liba Kuki Zo singasi lamdam asigi Yelhoumigi na te habasi puari na sakhine ingkumja lising ama chanipa kunthraga mari phaobada Manipur da Kuki Zo singkul ama phaoba leramde Kuki Zo singasi Myanmar dagi foreigner amade refugee oina sanglakibane English ama sama panipuga mathogi mamang phaobada yum kungama palaiba mafam amabu Kuki kula ama oina sakhangnaba manaknakpada laiba naga khulgi village chief sa chahi amagi lupa ahum gi changda tax thiduna khundaba yahalami makha tabada lising ama sama panifuga mathoida Manipur state darwana amuk sahi amada lupa taruk ki changda tax pibagi order ama thoki lising ama sama pa humdraga humdai phawada Manipur da changlakhiba Kuki refugee singna India government amade Manipur government da kayara hana tonga ba makhogi lilifa amasung rehabilitation gi dama mateng pibinabagi damak aiba chero kya thakibagi hauji lairiba document singa sina lengdraba sakhini lesing ama sama panyankheda Kuki Zo singne AC lista hapsin bahawrakiba aduna lesing ama sama panyankhega tarukta anti Kuki Zo haiba tam ama hapchinuna Myanmar gi leptana sangsil lagliba Kuki Zo singa sigi lamthumphong khunda pham amma samgatuna lakhe Indian constitution na puru amana AC lista yawba haibasi hana khunda aduna leyaklaba Yelhoumigi khaktada oigadabane haibasi yamna mayek sengna palle AC lista yawba haibasida tangai fadana purup adugi criteria mangadi sojina yawgadabane haire foreign nation amadi refugee amatana AC lista yawba yade Kuki Zo singa side Myanmar da su Yelhoumigi lista fawba yawde lising aniga sumna taraga mathoida India gi Supreme Court na amadi lising aniga sumna kungo humdoida Delhi High Court na takheba ruling amagi matung inna Yelhoumigi na tabakana amatana AC lista yawba yaroi haujiksu India gi state kharada AC lista yawamba furup sing AC lista gi lauthokhiba leire adubu Manipur da mitop sing noma gi sangsilaktuna khundarak paleptre mitop sing asina ngasidi Yelhoumigi maitei sing dalanda duna lebak thugadina munnaba honarakli masida India le ngang su sogopagum tawre Manipur na India ne lising ama chama punifuguma panda tinkraba matungda furup asigi masagi hane leijaramlaba political economy social culture identity punama kangkhong sa henki Manipur asi mitop gi hingthapam ama ohenabagi damak Kuki singi masanapa singna anabo khol kya semgattuna ningthau oiba yanabagi damak chief time sikki chanabi lenga asina yoktuna thamlakli hauji Yelhoumigi maitei furup asina ngasigi political land social economy amadi nat culture ngaksa duna hingba ngamnaba lambi thibada maitei furup asina AC lista chanba haiba asina khwaidagi maru oiba furup asigi mangda taraba thaudang amane problem kya na lakhalaba furup asina thengnadaba muknadaba yadraba kaya thengnaduna lairiba asigi marakta aikhoina AC lista chanba haiba sisu khwaidagi maru oiba thaudang amane haina laujai masida iraiba izatibu nungsibiriba miyoising furup iramdama siuba kanba pamliba miyam amade politician singna phongna mangjing thana tholaktuna thingnaminaba changi lenga pariba singna taliba demana si thawailaktaba taraktaba taragade miyam hupna achepo phirep amagolonina khongjang changsinaba sem sare haide makha tarapa pauda operation na cheng bora manungda lolamba khulai sing phagatkhre Manipur police na sing amasung tabaki tonga ba mafam singda thiba homgi thabak chathabagi manungchanna ngasi ayuk Kaksing district police ki akhanaba police commando sing amasung central force ki apumba khupu amana Yanglam police ki manungchamba obagai na tekong turel maida thiba hombagi thabak chathabada lamentu hemba singna sengbora ahumda losilaga thamlamba oigani singnaba yamlaba nongmai amasung pokhaiba yaba bongi masak sing phagat khre haide police ki paun hai
ngasi ayu pung 4 pung 3 makhai fawba Kakching District Police ke SP TS Vikramji ki miyeng makhada Additional SP of Binoy Songtham gi paungtak matung inna Kakching District Police Commando amadi kuntrag homdoi suba AR 5/9 GR amasung BSF e company gi apumba combined team amana hariba mafam asida thiba homagi thabak sathabada singnaningai oiba maungda sengbora ahum lerambadagi madubo hangdoklaga yengbada yamlaba namoi amasung pokhaiba yaba bonggi masaksing adu yoramba thengnakhibani Pagalaba khulai adudei magazine yaba carbine ahum airgun rifle sama local made single barrel ani amasung magazine yaba country made 9mm pistol amma detonator yaudaba yamna pokhai gamba .36 ki IC grenade tragamari 51mm ge mortar amma .2 ge MK ahum grenade anina singba khulai singni haidei makha tarapa pauda transgender activist malem thongam phakhrei numit 15 gi manungda lengang Kuki Zo MLA 10 gi mathakta action lakhatrabadei masa matana sijarakani haina phongdokhiba transgender activist malem thongam ngasi angamba ayu pung 3 rom tabada masagi mayumdagi Porompa police station gi kanggu amana phakhre haidei ningsingba yabadei Kuki Zo MLA 10 gi mathakta action lakhatrabadei ngasi nungthi pung 3 da masa matana sijarakani haina malem thongamna lautokhiba laikhrabani makha tarak poina pauniko pauche digi maru eba pau khara khangasaraga miyamda khodo tamjike Kokomigi lamjing makhada jiribam yauna Manipur gi mafam simba thongna ngarang miyamna mairagi lele sakhrei lamna masida thokleba lala sigi ona tenaba wafam kaya Indian Army gi Chief of Army Staff General Upendra Devati yauna masak naiba miyoi kyana phongdorakpa amadi irang asi buloisinaba matik saba thabok lakholakta babu yaningdaba phongdoktuna Kokomini lauthokhibagi matung inna Manipur gi tabak lamdam amadi jiribam gi mafam kayada yamlaba miyamna mairagi khongsa chatuna akanba mongda yaningdaba phongdoktuna kholau kaya laukrei Imphal East ki Imphal Urkhul lambida mairagi lili chakki masigi mathakta khurai makida laiba lop kyana sinuna lakhiba mairagi lilina khurai lamlong bazada punduna human chain semduna kholau kaya su lauki thongak lairembi masai gol sangba saga apamana pilumna sinduna ngarang numida langol game village zone 3 gi akoibada mairagi lili chakki Coordinating Committee of Kangla Sagol Sangna su senduna ngarang numida mairagi lili chakki Kangla Sagol Sangi akoibida leiba club maira paibe Purnima marup yaungna apambu oiba committee asina senduna pangthokpa mairagi lili adu Sajiwa jail mapadagi hauduna singali singmai phaoba chatuna kholau kaya su lauki makha tarak poina kangleipa ke mairagi pauche digi maru oiba pau khara khagasaraga miyamda khudo tamjage Chhattisgarh Security Force khutongna vada Maoist kuntraga mathoi sirei ngara nungthi numit yungba matungda Chhattisgarh ge Nayapur District Security Force khutongna vada Maoist kadar kuntraga mathoi sirei khutongna riba mafam machi South Abusmat area da thokhibani hariba mafam masida Maoist lalhauba kanggu sing lairi haibagi akaknaba pau ama phongbadagi DRG amadi SDF ki combined force na mafam maduda changsinuna coming operation chathaki coming operation aduda mafam adugi Grovel Melhal amadi Tunturi area da laiba umangi sarauta Maoist lalawasing aduga akama mongda pung amarom hena na may kamnaki aduda Maoist lalawa kontraga mathoi CK security force ki kanguna makhoidagi AK-47 amadi self-loading rifles dang tunga ba khusukhala kaya marom recover tawba ngamki Maoist lalawising gi asi bhaksang adu mafam adudagi pothora khre haide